ngasi aina semjariba video se akhoi mausingda wakhan thenba haitare ko macha mapuroiba leiraba mi mokhoina wakhanje thendana atopa nupana heli haiba wakhan khanba khara yauriba ko moida aina haijaningba message haitare ko aina hainingbadi akhoi ipuroiba se moise kai haini yamna busy leyeba ko haidi akhoi bu moina luhongna poraklaba matungda ko chanaba watanaba ichagi watanaba honabada moise nongmagi ko yamna busy leyba haitare akhoi anaye awana punamaksi moina loina choidanaba honagrabani ko aduna akhoi da moina matam piba ngamdeba matam haidi nungshi nangse phajai adaidi phone da wari sanadana message tawdana nongmagi nangonda uhodradi leiba ngamde adaidi nangonda yengdradi nungaite wari sanahodradi nungaite haibagi nungshi ba khaibagi matamse moida leijadeba ko haidi magi mathaudangdo khoise watanaba idogi watanaba ichagi watanaba haina hotnabana moise dugumbada matam piba ngamdreba aduiduga nupi oibi apangbi mau kharana khanjarisina aigi ipuroibase aibu nushibidre aingonda matam pibidre aingonda ma care taude nongmata aingonda ma dumaina nushiba utte khote leidrane adumaina khanba haitare ko khwaidagi nushibadi mana helineba ipuroibaduna akhoi gidamakta neba nungalakde numitaw mapanda chuna nomna honarise aigi damakta haitare ichagi damak aduga apangba mausina khallisina ko phone se nungalakpadagi moina paiba matamda nupa kaya layeba ko phone siga nupi se thiraga leiba haitare hauna sanabadagi sananingba time pass tawningba nupi dugumba thiba nupa mayam layeba ko masak thiba chingera thidaba chingera nupa se makhal jangre loina phone siga di loi leirabani ko ado moisina akoida nomagi good morning good afternoon good night nungairibo chakcharabo message amta halakte nanga wari sanadadi nungaite nangsi am nungshi nangsi amna masak phaje tawdrane adumaina message thabaneba ko ado apangwi mausina khallisina nomagi mana daily dumaina dum akoida nupasina care tawdana nushiba utana as aidi nangi damakta adu tawbiba ngamgani as nang jam nushi kholiana adumai sum haiba mi duga mapuroiba siga sangdamnarakpa matamda apangba mausina khallisina aigi ipuroibadi nongmata ingonda sumaina tawde madi thabakta dum busy lay adu yongune adudi phone siga aingonda nushi haiba nupa sinadi himyam heli ko madi ingonda nomagi nushi wari sanaba nushi ba wahai haidana madi dugumbata thina leirabani na ko phone siga madi matam layeba ataidi daita yaudravani ba ipuroibadi sangsar sigi daita neba mana tawrise ko imung sigi watanaba kaidaunaba haina mase nomagi wana mapanda mase leirido akhoi gidamakta neba ngasai phone da leiriba nupa dudi aigi damakta leitreba madi time pass oina nushi haiba wahai siga tamagi matam se duga leijarabane ba ataidi aigi sangsargi aigi ichagi imung sigi karim daita yaudravane ba ko aduna madi change ba phone siga tom nushi adu da message ama tawba se change adu apangba mausina khallisina ipuroibadagi mana heli sine engona nushi base adu khallaga neba ko moigi wakhansina khandaraba matungda aigi ipuroibadagi mana perfect ni khallaga neba ko mau oibi kaya sina macha se langthomaga nupa duga chathrise macha sangom chingiba macha do adu su langthomaga chatkrabani chawumba loina leiriba kuidriba matha nungi sangom chingiba macha do magi sangom thagi hingiba macha do bo langthomaga chatkrabani ba nupa duga ado kayani di ma leiba ngamgani ngahaktangi nushibase munna khanthabiu bako nushibase aigi ipuroibana nungalakpadai numita bauda honarise kanagi damakta no haibado munna timyo thara khanbiu bako phone da nungalakpadai numita bo phone da busy leiba nupa duna nangonda nushi haiba wahai kaya sina thallaga ireiba mi dugi magi de aduna tana taidi thabak leitrabani madi dugumba nupita thi leirabane ba matam lenba haidare ko adu wakhan kitang khandhaning haidare ko wakhan khandadabasina pushida amangwa mayam laeba nangna ngasi thado chakre nachada langthome nupaduna ichadi yoktaba yadabani nupi amamu thiraga munjoe angang dugi pushidi nungaigadra nangju gusu nungaina leiba phangwa
ꯏꯃꯨꯡꯗꯨꯁꯨ ꯑꯉꯥꯡꯗꯨꯁꯨ ꯑꯋꯥꯕꯁꯤ ꯂꯣꯏ ꯃꯥꯌꯣꯛꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯍꯟꯅꯤꯡꯉꯤ ꯀꯣ ꯈꯣꯏꯊꯨꯝ ꯂꯩꯕ ꯋꯥꯍꯩꯗ ꯐꯣꯟꯗ ꯍꯥꯏꯔꯛꯏꯕ ꯃꯤꯗꯅꯦ ꯌꯥꯔꯤꯃꯈꯩꯒꯤꯅꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯏꯄꯨꯔꯣꯏꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠ ꯇꯥꯕ ꯍꯣꯠꯅꯔꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯨꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯄꯨꯔꯣꯏꯕꯗꯒꯤ ꯑꯍꯦꯟꯕ ꯂꯩꯇ꯭ꯔꯕꯅꯤ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤꯕꯅꯤ ꯃꯌꯥꯝ